SINGNA Tongan Tonganba Mapham Singda Lona Thingkhraba Lalhoullup Singgi Cadre Tara Phaba Ngamkhre Manipur Police ki control room dagi thadrokpa pau amada Lilong Bazar dagi Lona Thingkhraba Lalhoullup KCP PWZ Cadre ahum Phaba Ngamkhre hari Farba Cadre ahum adu MD Sagir Khan Jai Kunepan Thansok Awungsi Simre Jai Kuntra Tared Amadi Oinam Amit Kumar Singh Jai Kunipani Hari Makoi Ahumna Fongdorok Pagimatung Inna Nongpo Kaitel Manbidagi M16 rifle ama Insas rifle Mari SLR rifle Mari .303 rifle ani live ammunition Chahum Marifuni Toyamadi Maxine Kunipan Fakat Pangamkhre Hari Thobal District ki Khangabok tagi Lona Thingkhraba Lalhoullup UNLF Koireng ki Cadre ani amasu Phaba Ngamkhre hari Farbamyu ani adu Huidrom Sang Bachanu Chahu Jahi Nifu Amadi Ningombam Virvan Maitei Jai Nifu Humdoini Hari Nakalamarom Dasu Hata Kangzebung Dagi Lona Thingkhraba Lalhoullup KCP BWZ Cadre ani amasu Phaba Ngamkhre Farbamyu ahum adudi Thangzam Yaifaba Maitei Jai Kuntramatoi Sandrambam Loha Maitei Jai Kunmapan Amadi Tonjam Hamon Singh Jai Nifutaruni Lona Thingkhraba Lalhoullup PLA gi Cadre ani amasu Security Force Singna Phaba Ngamkhre mi ani adudi Salam Brozen Maitei alias Amujau alias Chamba Jai Nifumatoi amadi Oina Mani Singh alias Melei Jai Nifunitoini Hari Amasung Lona Thingkhraba KYKL Sorepa gi Cadre ama Jongjang Village Technopole District ki Fari Hari